ngasi Mumbai gi Gate of India na Mumbai gi Gate of India na leise masi amna phaukrabam di tourist spot ni just hotel Taj Mahal ki mawang ta leibani masi Mumbai chatpa mi sing na koi ba soidra koi nei Taj Mahal hotel si yengsi maduki manakta leire samudra maduki samudra du da leire Gateway of India harisi kar mamatam dano Queen Victoria Maharani Victoria na British palingai matamda masigi mafamsida London dagi matamdu aeroplane ama masi lamna chaladri adu matamdu da ship tawraga jahaz tawraga lakhiba England dagi koiraga kayam lak from mafamno Maharani sina tongduna lakhrise masigi mafamsida land tawkiba masi madudagi karakhiba Hariba Queen Victoria sina karak pham asini hojik Gateway of India na tholise masi Mumbai chatpa singna yam interesting oi bamati samudra ki view lapna ship sing jahaz sing lairiba ama chatlise masi yamna yengnai aduga masigi mafam si oiraga ni Pakistani makhoi gi terrorist khara maldagi numidang wairamda kakhalak laga Mumbai city de changkhraga madom da fire tawraga choba Mumbai attack haidun tokibase masina Gate of India adugi manaki just description amani pirise ngasi madugi Gate of India du da ngasi madugi Gate of India masidagi jahaz sing ferry to jahaz mayam malai nomoda 100 200 jahaz madu service tawri Nilkamal koba jahaz ama koba jahaz Bhairabi koba jahaz kaina maming am thole madugi jahaz sing aduda around 100 120 80 85 subai da mi si tongnaga Elephanta cape aina around madugi mafam odagi 10-15 kilometer samudra sida chatkhraga 10-15 kilometer chatkhraga Elephanta cape aina amalai masigi Elephanta cape aise tourist sing na am chanaba mafam ne no muda mi kya chali kya halakli so ngasi di accident amoikre haidi ba Elephanta cape asida chatpa matamda marakta around 10 kilometer chatkhraga Kerab India dagi 10 kilometer thaukhraga or asom dagi lakpa dara kaino animaktagi amani lake 10 kilometer di what haidi Kerab India si yogudaba distance so masida Indian Navy ki ship machama ki jahaz machama boat speed boat masina hekta pujilak pani haidi video capture taunai Elephanta cape tagi halakpa or chatpa sing asena samudra ki view du video capture taunai mobile ten mangai rabina hojiki matam ji khutchida matam adu da makoina capture ta hore speed boat Navy ki speed boat ama madu da pujilak pani aduga Navy sing na hai maddi makhoi gi speedboat ase masida anu motor pal bani amasung motor se kayam speed oi madu gi test to bani sine video gi capture ki matung na hai ri speedboats ase koilai lai tuna nga hakka torami adu gi matung da asai gi Nilkamal ko passenger gi jahaz se wai kibo aduna ising change adugi matung tapna boat ase capsize tawkre adubu marak aduaida jahaz lai amama lai Navy gi ship sing lakre Coast Guard lakre adugi matung de rescue tawre around 85 mi tongi hancho hai aduga crew member madugi jahaz adu thauri sina mi manga Navy ship asida Navy gi speedboat asida mi ahum kaina tongbra kain makhoi ase waisan basla mathong ram nai na makhoi su siramane adugi matung da passengers sing asisu khara ngasai iroi bahiram loi aduga rescue se tongom hodre jahasi luptringai da makhoi se kan mangam hodre adugi maramna mi mama luple hojik phawbagi report ki matung ina tara humdoi ni sini Navy sing na high crime makoi gi speedboat asigi motor check to buni haidra adubu video clip to uri hairiba ship ase koilai leiri aduga kaigamba madugi ship ado speedboat ado thauba tamba ori jala alternative like khoina khanba taragati maramdi bokoi koilai leina thauringai da speed se control tawba ngamawda Nilkamal sida waikiba adugu mansu haira adubu makoi speed motor check to badagi oibni haikre adu yam chorba nugaitaba case amani masi president of India na su condolence tawkre aduga Maharashtra gi CM na masi si kiba missing the 5 lakhs tawraga pini haidra exactly masi kari dagi oikibno kamaino oikibno Navy sing adugi negligence tagira natraga kamain to kibno masi purma se tijin humjin bagi thabak su tawni ane tawribani